lakle Inspector Ahanmamakta the Diamond Radio Channel gi Late Night Story Inspector Tayai tabiribisingbu James Agruzona taramnok chubgaloinana ikok nona khurumjari ngasi mu puduna laksari Inspector Tayai chaniga marfu tare subatangka sandokchariba thoromasi hauzik hingliba natraga laikhidraba kanagumbaga karigumba hiram amatada mari lenajadi wari singasi wakhalna sagachabani masida lakpa wakat aikhoina logzaba ngamchani khadro pudro kanadaba usitta oidaba pudro furniture ai pujalo aikhoigi hongnabi machin hangaga naiba tarena aduga manungduda leiriba thongomdo tongana khaido aduga kumar masa khangedra syam masa tongana thamo makhoi su khangadaba furniture as komai ngakta nungai ge doriko sini ni kari no ne nga thong ba sa ge na amuk nga thong linge da amuk yen amuk nakan de gi thong ma thinjalak ga cha mane lai khyo ne ko okel sai manung da so nga hak lai ba phaida lokap manung gi nungai ba si so akhoi gi di kang di si oi ko adu ma di khra sik pe yai ma di thoina lai ta bane ado lokap manung si ma lai tra di nungai te na ko nahan krino khra toroga hui khra dagi kari khra di mahi khra lorga tham gi bani ko ngak tang layo khangni da na khoi hadak ki matang sidana khoi ne laksak ki ba ai on thok na chakre kari shunai jabanu pi ma gi da ma ai bo asuk thina ai yamo sibo numi kya ni tham doi jano khangni ga hai jibo ngasai gi khu do mo tau doi jala ba sibo ai wai ge nakhoi khangde nakhoi kari ma da khangde hayo ai toki makhoi ne kari su to ya ba jana the sir ai de handang mutang je da sa je ta dori da sir yare mangi nahan makhai su koi na thabak thomina raga ngasi ka tang khudong thibada noi ne ngang imyam sigai no nakhoi dei bi shapi da bra ha nakhoi dei bi shapi da bra ba ai da sa tar ba de punata mina ta ba mai pala de puno pangmina khibena tro ai free de dino khoi bu nekla moida simo free gi wana ta sing matang gi pesa ga pamdre as roi ingo sa ma di mangi evoke prem kumar gi matung da mi gi yum mai thana ba tawi aduga promo bu gari takhai ba da gari du da tong ba yawi as kari no da yum da nupi hangang na sangan dong mandre da tawri ai ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏꯅ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯍꯟꯗꯛ ꯈꯛꯇ ꯗꯁꯥ ꯃꯆꯥ ꯑꯃꯈꯛ ꯇꯥꯕꯁꯤꯗ ꯅꯣꯏꯅ ꯃꯤ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤ ꯍꯥꯠꯂꯨꯕꯗꯤ ꯅꯠꯇꯦꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯈꯣꯏꯗꯤ ꯆꯨꯝꯅꯒꯤ ꯑꯩꯅ ꯍꯧꯕꯗꯒꯤ ꯂꯥꯛꯄꯅꯤ ꯁꯤꯛꯇꯒꯤ ꯍꯦꯟꯅ ꯀꯔꯤꯃꯇ ꯍꯥꯏꯒꯅꯨ ꯑꯗꯨꯅꯕꯨ ꯐꯒꯗ꯭ꯔꯅꯤ ꯑꯁ ꯉꯁꯥꯏ ꯀꯨꯐꯨꯗꯨꯗꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯄꯨꯔꯥ ꯆꯣꯡꯈꯠꯂ ꯊꯤꯜꯂꯦ ꯑꯩꯗꯤ ꯁꯤ ꯈꯗꯥꯡꯁꯤ ꯅꯥꯕꯗ ꯂꯣꯏꯔꯦ ꯑꯁ Kok tahu dia tahu? Hei, siapa sah? Asal inspektor teh lagi saya jarang galak, yau lima lini. Nah, nak kau itu phu do. As, cindok puluh idri hoji pau. Nang bukan tahu lagi. As, ini nah, gay masih haji di. Hoji mau gis dia, mayam galon mana dah bam yau do. Mana hai bede hui lagi phar hui di raga ino thajal leru kenu mai da. As, hang dia tu tahu ni. Siju, kau yang bung thangom bay matung ilu bagi. Ano bu kudol ni. Aduh, siapa? Asom dah tu ibani gumbani yauri. Makoi cuma matung ilu bagi dasar tari mal. Ngale di, moi de phu bui makon tu. Tahu tu pani am nungai ni. Tu milih kau. Yang bung tu misi mu hau gulakan. Kau ju hang pang buat ini hai tu di. Ada lagi bung pam tu. Ama di moi makura gile re. Ama wali tu hangak kini ne. As, cum sok kalau kita ni ko. Ama di si sahih trauma je lagi bana. Ada di ama tu hat pe yau bagi. Ada di ama tu hat pe yau bagi. Trauma. As, sahih ni phu manga je lagi di. Uzik sahih kuntra manga je ni phu manga absal lagi. As, hayang di jen di tholok tu sana. Kolok ko saya tholok tam ni ne. As, uben pilih yang tak matang. Aduh, aku ni.
ꯑꯁꯣꯝꯗꯁꯨ ꯏꯕꯥꯅꯤꯒꯨꯝꯕ ꯑꯅꯤ ꯌꯥꯎꯔꯤꯅꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯌꯥꯝ ꯍꯧꯒꯠꯂꯛꯇ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯣꯏ ꯐꯨꯕ ꯇꯥꯁꯤꯀꯣ ꯑꯁ ꯅꯪꯅꯗꯤ ꯐꯨꯕ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯛꯈꯤꯅꯤ ꯈꯪꯗ꯭ꯔꯤꯅ ꯆꯪꯉꯦ ꯍꯣꯏ ꯅꯈꯣꯏ ꯇꯨꯝꯅꯔꯕ꯭ꯔꯣ ꯀꯔꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯔꯤ ꯆꯥꯒꯅꯤ ꯂꯣꯀꯞꯁꯤꯗ ꯂꯩꯕꯗꯤ ꯅꯈꯣꯏꯗꯤ ꯆꯩ ꯆꯥꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦꯀꯣ ꯅꯌꯨꯝꯗꯒꯤ ꯅꯈꯣꯏ ꯁꯤꯗ ꯆꯥꯛ ꯊꯤꯜꯂꯛꯑꯣꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯣꯔꯣꯅꯥ ꯃꯅꯨꯡꯅꯤꯅ ꯆꯥꯛ ꯊꯤꯜꯂꯛꯄꯗꯨꯁꯨ ꯁꯦꯅꯤꯇꯥꯏꯖꯔ ꯀꯥꯞꯇꯗꯤ ꯌꯥꯔꯣꯏꯅꯤ ꯃꯍꯤꯛ ꯄꯨꯔꯒ ꯂꯥꯛꯑꯝꯗꯨꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯒꯅꯤꯅꯦꯀꯣ ꯍꯣꯏ ꯀꯔꯤ ꯀꯧꯕ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯥꯔ ꯑꯩ ꯃꯤꯡ ꯏꯉꯣꯆꯥ 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 ꯅꯪ ꯋꯥ ꯍꯥꯏꯒꯦꯀꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯃꯁꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕ꯭ꯔꯥ ꯁꯥꯔ ꯑꯁꯤꯅ ꯃꯪꯒꯤ ꯑꯣ ꯃꯪꯀꯤ ꯀꯩꯅꯣ ꯃꯪꯀꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯪ ꯃꯤꯒꯤ ꯇꯨꯝꯕꯒꯤ ꯃꯪꯗꯣ ꯑꯗꯨꯒꯤ ꯒꯤ ꯑꯣꯏꯕ꯭ꯔꯣ ꯅꯠꯇꯦ ꯃꯪꯒꯤ ꯀꯔꯤꯅꯣꯅꯦ ꯅꯈꯣꯏ ꯃꯔꯣꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦꯅꯦꯀꯣ ꯃꯪꯒꯤ ꯁꯦ ꯌꯥꯔꯦ ꯋꯥ ꯍꯪꯒꯦ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯤ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯒꯤ ꯃꯇꯨꯡ ꯏꯟꯕꯁꯤ ꯀꯔꯤꯒꯤꯅꯣ ꯁꯥꯔ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯏꯟꯖꯕ ꯅꯠꯆꯗꯦ ꯁꯨꯝ ꯇꯤꯟꯅꯕꯣꯏ ꯀꯔꯤꯕꯣꯏ ꯁꯦꯜ ꯊꯨꯝ ꯈꯔ ꯁꯨꯝ ꯐꯪꯖꯕꯗꯨꯗ ꯃꯇꯨꯡ ꯈꯔꯒ ꯁꯨꯝ ꯏꯟꯖꯕꯅꯤ ꯑꯣ ꯀꯔꯤ ꯑꯗꯨꯗꯤ ꯁꯦꯜ ꯈꯔꯒ ꯐꯪꯉꯦꯕꯀꯣ ꯑꯗꯣ ꯋꯥ ꯍꯪꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯅ ꯂꯩꯍꯧꯏ ꯑꯗꯣ ꯑꯩꯅ ꯋꯥ ꯍꯪꯕꯁꯤ ꯆꯨꯝꯅ ꯈꯨꯝꯃꯣꯀꯣ ꯁꯥꯔ ꯂꯥꯛꯑꯒꯗꯤ ꯍꯣꯔꯦꯟ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯨꯝꯅ ꯈꯨꯝꯅꯕꯀꯣ ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯍꯥꯟꯕꯒꯤ ꯇꯦꯡꯊꯣꯛꯄ ꯂꯥꯛꯄꯅꯤ ꯑꯁꯤ ꯇꯧꯁꯦ ꯋꯥ ꯍꯥꯏꯒꯦꯀꯣ ꯑꯁꯤꯀꯣ ꯅꯈꯣꯏꯅ ꯑꯍꯥꯟꯕ ꯄ꯭ꯔꯃꯣꯕ ꯒꯥꯔꯤꯅ ꯊꯣꯡꯕ ꯃꯇꯝꯗ ꯒꯥꯔꯤ ꯀꯅꯥꯅ ꯊꯧꯕ꯭ꯔꯥ ꯁꯥꯔ ꯑꯩꯗꯤ ꯊꯧꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯊꯧꯕꯅꯤ ꯍꯣꯏ ꯋꯥꯗꯣ ꯑꯩꯅ ꯀꯔꯤ ꯍꯥꯏ ꯉꯁꯥꯏ ꯀꯔꯤꯅꯣꯅꯦ ꯑꯦꯗꯚꯣꯀꯦꯠ ꯁꯥꯍꯦꯕꯇꯤ ꯌꯥꯎꯔꯛꯈꯤꯅꯣꯅꯦ ꯃꯐꯝ ꯑꯁꯤꯗꯀꯣ ꯑꯩꯅ ꯄꯥꯏꯕꯁꯦ ꯃꯁꯤ ꯂꯗꯨ ꯅꯠꯇꯦꯀꯣ ꯂꯗꯨ ꯕꯦꯔꯥꯅ ꯁꯥꯕ ꯄꯣꯠ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯃꯤꯟ ꯂꯩꯈꯣꯀꯣ ꯀꯔꯤꯁꯨ ꯋꯥꯔꯨꯅꯣ ꯃꯊꯪꯅꯦ ꯅꯪꯒꯤ ꯇ꯭ꯔꯟꯁꯨ ꯑꯗꯨꯝ ꯂꯥꯛꯀꯅꯤꯀꯣ ꯑꯁꯦ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠꯅ ꯃꯥꯅ ꯒꯥꯔꯤ ꯊꯧꯕꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯗꯨꯗ ꯒꯥꯔꯤꯗꯨꯗ ꯅꯈꯣꯏ ꯀꯌꯥ ꯇꯣꯡꯕ꯭ꯔꯥ ꯁꯥꯔ ꯑꯩꯈꯣꯏ ꯃꯔꯨꯞ ꯃꯪꯒꯤꯁꯨ ꯃꯥꯁꯨ ꯌꯥꯎꯋꯦ ꯁꯥꯔ ꯑꯣ ꯃꯪꯒꯤꯅꯦ ꯅꯪꯅꯦ ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯑꯦꯗꯚꯣꯀꯦꯠ ꯄ꯭ꯔꯦꯝ ꯀꯨꯃꯥꯔꯅꯦ ꯅꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯊꯧꯔꯛꯑꯒ ꯅꯨꯄꯤꯗꯨ ꯊꯣꯝꯕꯀꯣ ꯑꯁꯤ ꯆꯨꯝꯃꯦꯀꯣ ꯃꯥꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯅ ꯃꯃꯥꯡꯗ ꯊꯧꯔꯒ ꯒꯥꯔꯤꯗꯣ ꯆꯠꯂꯒ ꯊꯤꯌꯣꯅ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯆꯠꯄꯗꯣ ꯀꯣꯏꯌꯦꯡ ꯌꯦꯡꯉꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔꯅ ꯍꯥꯏꯕꯗ ꯊꯣꯛꯈꯤꯕ ꯌꯨꯝꯗꯒꯤ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯄꯪꯂꯥꯞꯅ ꯆꯠꯂꯝꯃꯣꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯕꯅꯦ ꯑꯗꯩꯗ ꯑꯁ꯭ꯋꯥꯏꯗ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯔꯦ ꯍꯥꯏꯗꯅ ꯃꯪꯒꯤꯅ ꯇꯥꯛꯂꯛꯑꯦ ꯑꯗꯒꯤ ꯑꯩꯅꯁꯨ ꯑꯁꯤꯗ ꯂꯩꯔꯦꯅ ꯇꯥꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗꯨ ꯃꯅꯤꯡ ꯈꯤꯇꯪ ꯍꯟꯇꯣꯛꯑꯒ ꯑꯩꯈꯣꯏ ꯁꯥꯔꯅ ꯍꯦꯛꯇ ꯅꯥꯀꯟꯗꯒꯤ ꯀꯟꯅ ꯊꯧꯖꯜꯂꯒꯦ ꯄꯣꯝꯕꯅ ꯍꯦꯛꯇ ꯊꯣꯝꯕꯩ ꯋꯥꯅꯤ ꯍꯣꯏ ꯏꯉꯣꯁꯥ ꯌꯥꯝꯕꯣ ꯑꯩꯅ ꯉꯁꯥꯏ ꯈꯔ ꯍꯥꯏꯒꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯦꯗꯚꯣꯀꯦꯠꯁꯤ ꯋꯥꯔꯤ ꯐꯔꯛ ꯌꯥꯝ ꯇꯥꯏꯅꯦ ꯀꯩꯅꯣ ꯅꯈꯣꯏꯒꯤꯁꯨ ꯌꯣꯔ ꯑꯣꯅꯔ ꯇꯧꯕꯗ ꯋꯥ ꯉꯥꯡꯕꯗ ꯃꯤ ꯃꯔꯛ ꯊꯠꯄ ꯌꯥꯗꯕꯗꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯩꯈꯣꯏꯗꯤ ꯌꯣꯔ ꯑꯣꯅꯔ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯌꯣꯔ ꯑꯣꯅꯔ ꯀꯔꯤꯅꯣ ꯑꯩ ꯁꯤꯗ ꯑꯩꯅ ꯋꯥ ꯉꯥꯡꯕꯗꯣ ꯃꯔꯛ ꯊꯛꯀꯅꯣ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯇꯧꯒꯅꯨ ꯆꯩ ꯆꯥꯗꯅ ꯊꯣꯛꯀꯅꯤꯀꯣ ꯐꯔꯛ ꯇꯥꯒꯅꯨꯀꯣ ꯅꯈꯣꯏ ꯄꯨꯜꯂꯒ ꯁꯤ ꯗ꯭ꯔꯝ ꯂꯩꯁꯤ ꯎꯕ꯭ꯔꯥ ꯃꯄꯥꯟꯗꯒꯤ ꯗ꯭ꯔꯝꯁꯦ ꯁꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯒ ꯏꯁꯤꯡ ꯄꯤꯛꯊꯅ ꯍꯩꯖꯤꯜꯂꯒꯀꯣ ꯃꯅꯤꯡ ꯃꯃꯥꯡ ꯑꯣꯟꯊꯣꯛꯑꯒ ꯊꯤꯠꯂꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯑꯁꯦ ꯀꯔꯤ ꯅꯪꯒꯤ ꯅꯃꯤꯡꯗ ꯃꯪꯀꯤ ꯍꯥꯏꯕꯀꯣ ꯑꯣ ꯑꯗꯣ ꯀꯔꯤꯅꯣ ꯅꯈꯣꯏꯁꯨ ꯒꯥꯔꯤꯗ ꯑꯗꯨꯝ ꯇꯣꯡꯕꯗꯣ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯣꯡꯕꯗ ꯑꯗꯨꯝ ꯌꯥꯎꯕ꯭ꯔꯣ ꯁꯥꯔ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯖꯗꯦ ꯁꯥꯔ ꯀꯔꯤꯅꯣꯅꯦ ꯑꯃꯅ ꯒꯥꯔꯤꯗ ꯇꯣꯡꯉꯦ ꯍꯥꯏ ꯑꯗꯣ ꯅꯈꯣꯏ ꯄꯨꯟꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯦ ꯑꯃꯅ ꯒꯥꯔꯤꯗ ꯊꯧꯋꯦ ꯍꯥꯏ ꯑꯗꯨꯒ ꯅꯪꯉꯣꯟꯗ ꯍꯥꯏꯕꯗꯅ ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯗꯤ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯒꯤ ꯅꯈꯣꯏꯒꯤ ꯀꯔꯤꯅꯣ ꯑꯦꯗꯚꯣꯀꯦꯠ ꯁꯥꯔꯁꯤꯅ ꯂꯥꯎꯈꯤꯕꯗꯨꯒꯤꯔꯣ ꯅꯪ ꯑꯩ ꯎꯁꯤꯠꯇꯕ꯭ꯔꯣ ꯁꯥꯔ ꯌꯥꯔꯦ ꯁꯥꯔ ꯑꯩ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯍꯥꯏꯕꯅꯦ ꯀꯔꯤ ꯃꯈꯣꯏꯒꯤ ꯁꯥꯔꯁꯤꯅ ꯍꯥꯏꯔꯒꯅ ꯀꯔꯤꯅꯣ ꯑꯩ ꯀꯔꯤꯝꯇ ꯈꯪꯗꯦ ꯀꯔꯤꯅꯣ ꯅꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯕꯗꯨ ꯅꯈꯣꯏꯒꯤ ꯁꯥꯔꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯍꯥꯏꯖꯤꯟꯅꯕꯒꯤ ꯋꯥꯔꯣ ꯑꯃꯅ ꯈꯪꯉꯦ ꯍꯥꯏ ꯅꯪꯅ ꯈꯪꯗꯦ ꯍꯥꯏ ꯀꯔꯤꯅꯣꯕ ꯏꯇꯥꯎ ꯑꯁꯣꯝꯒꯤꯁꯦ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯨꯟꯅ ꯇꯥꯁꯜꯂꯣ
ꯑꯁꯤ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃꯨꯛ ꯇꯔꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯁꯤꯒꯤ ꯀꯕꯨꯏ ꯃꯆꯥꯁꯦ ꯃꯥꯅ ꯐꯨꯕꯗꯤ ꯌꯥꯝ ꯅꯥꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯅꯥꯒꯅꯤ ꯈꯜꯂꯨꯕꯗꯕ ꯑꯩꯗꯤ ꯑꯁꯣꯝꯗ ꯃꯪꯐꯝ ꯂꯩꯍꯧꯔꯤꯗꯣ ꯍꯪꯉꯛꯈꯤꯅꯤ ꯂꯦꯝ ꯊꯥꯔꯣꯏꯗꯣꯔꯤꯝ ꯈꯪꯖꯜꯂꯣ ꯀꯃꯥꯏ ꯐꯨꯒꯦꯗꯣ ꯑꯩꯗꯤ ꯐꯨꯃꯟꯗꯅ ꯄꯪꯊꯔꯦ ꯅꯥꯕꯅꯤꯍꯦ ꯑꯁ ꯊꯣꯡ ꯍꯥꯡꯈ꯭ꯔꯦ ꯍꯣꯏ ꯒꯃꯣꯏ ꯀꯃꯥꯏ ꯇꯧꯔꯦ ꯃꯆꯤꯟ ꯁꯦꯡꯉꯕ꯭ꯔꯥ ꯁꯥꯔ ꯑꯁꯤ ꯀꯔꯤꯅꯣ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯆꯤꯟ ꯁꯦꯡꯉꯦ ꯁꯥꯔ ꯑꯗꯨꯒ ꯑꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥ ꯀꯔꯤꯝ ꯈꯪꯗꯦ ꯍꯥꯏꯌꯦ ꯁꯥꯔ ꯑꯁꯤ ꯀꯔꯤꯅꯣ ꯃꯈꯣꯏꯒꯤ ꯑꯦꯚꯣꯀꯦꯠꯁꯤꯅ ꯃꯥꯅ ꯏꯟꯁꯤꯟꯕ ꯃꯥꯜꯂꯦ ꯁꯥꯔ ꯄꯨꯝꯅꯃꯛꯇꯨ ꯂꯣꯏꯅ ꯈꯪꯉꯤ ꯀꯅꯥꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩ ꯃꯨꯟꯅ ꯈꯪꯉꯤ ꯉꯥꯏꯈꯣ ꯁꯥꯔ ꯑꯃꯁꯤ ꯈꯔ ꯐꯨꯈꯤꯒꯦ ꯁꯥꯔ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯍꯪꯒꯦ ꯑꯦꯚꯣꯀꯦꯠ ꯁꯥꯍꯦꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯔ ꯍꯥꯏꯕꯤꯌꯨ ꯁ꯭ꯇꯦꯠꯃꯦꯟ ꯑꯝꯇ ꯂꯧꯖꯒꯦ ꯑꯗꯨꯒ ꯄ꯭ꯔꯃꯣꯒꯤ ꯃꯊꯛꯇ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯍꯥꯠ ꯑꯦꯟ ꯑꯃꯒꯤꯗꯃꯛ ꯍꯣꯠꯅꯈꯤꯕꯗꯣ ꯃꯗꯨꯒ ꯏꯁꯥꯅ ꯃꯗꯨꯒ ꯌꯥꯕꯒꯤ ꯃꯇꯥꯡꯗꯨꯒ ꯑꯝꯇ ꯈꯪꯖꯒꯦ ꯏꯟꯁꯄꯦꯛꯇꯔ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯤ ꯍꯥꯏꯕꯁꯦ ꯑꯗꯨꯃꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤ ꯑꯩ ꯈꯪꯉꯤ ꯑꯩ ꯏꯁꯥꯗ ꯊꯣꯛꯂꯔꯦ ꯑꯗꯨꯒ ꯅꯪꯅ ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯒꯗꯕ ꯑꯃꯅ ꯅꯪꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯑꯣ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯒꯤꯅꯤ ꯍꯥꯏꯗꯅ ꯄ꯭ꯔꯃꯣꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯒ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗꯨꯕꯨ ꯅꯪꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯪꯒꯤ ꯅꯌꯨꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯤꯕꯗꯨ ꯍꯨꯟꯗꯣꯛꯑꯒ ꯅꯨꯄꯤ ꯃꯆꯥꯗꯨꯗ ꯅꯪꯅ ꯊꯥꯖꯕ ꯊꯝꯂꯒ ꯂꯧꯕꯤꯒꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯃꯇꯝꯗꯅ ꯅꯪꯅ ꯆꯦꯟꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯃꯨꯟꯅ ꯈꯪꯉꯤ ꯅꯪꯅ ꯑꯔꯥꯟꯕ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯗꯒꯗꯤ ꯑꯔꯥꯟꯕ ꯇꯥꯏꯁꯤꯜꯂꯛꯀꯅꯨ ꯆꯩ ꯆꯥꯗꯅ ꯑꯗꯨꯝ ꯇꯣꯛꯀꯅꯤ ꯅꯪꯅ ꯑꯗꯨꯝ ꯈꯪꯉꯝꯒꯅꯤꯗ ꯀꯦꯁ ꯀꯌꯥ ꯃꯥꯏ ꯄꯥꯛꯈꯤꯕ ꯑꯗꯨꯒ ꯅꯪꯅ ꯃꯤꯅ ꯉꯝꯗꯕ ꯀꯦꯁ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯄ ꯄꯣꯔꯛꯈꯤꯕꯗꯨꯒꯤꯗꯃꯛꯇꯗꯤ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯤ ꯑꯗꯨꯒ ꯅꯪ ꯅꯁꯥꯃꯛꯀꯤ ꯀꯦꯁꯇꯗꯤ ꯅꯪꯅ ꯃꯥꯏꯊꯤꯔꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯀꯦꯁꯇ ꯅꯪꯅ ꯄꯩꯁꯥ ꯆꯥꯎꯅ ꯂꯧꯔꯒ ꯑꯔꯥꯟꯕꯕꯨꯅ ꯑꯆꯨꯝꯕ ꯑꯣꯏꯍꯟꯈꯤꯕ ꯑꯆꯨꯝꯕꯕꯨ ꯑꯔꯥꯟꯕ ꯑꯣꯏꯍꯟꯈꯤꯕ ꯃꯊꯛ ꯃꯈꯥ ꯑꯣꯟꯗꯨꯅ ꯅꯪꯉꯣꯟꯗꯕꯨ ꯂꯥꯛꯑꯗꯤ ꯀꯦꯁ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯏ ꯄꯥꯛꯇꯦ ꯍꯥꯏꯖꯔꯤꯕ ꯎꯀꯤꯜ ꯁꯥꯍꯦꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯏꯔꯥꯜ ꯁꯤꯔꯛꯀꯅꯨ ꯑꯐꯕ ꯀꯔꯤꯝꯇ ꯑꯣꯏꯔꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯃꯣꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯗꯣꯝꯅ ꯒꯥꯔꯤꯅ ꯊꯣꯝꯃꯤ ꯑꯁꯦꯡꯕꯗ ꯍꯥꯏꯕꯤꯌꯨꯅꯦ ꯏꯟꯁꯄꯦꯛꯇꯔ ꯑꯩꯅ ꯃꯤ ꯊꯣꯡꯈꯤꯕ ꯂꯩꯇꯦ ꯀꯔꯤ ꯅꯪꯅ ꯃꯤ ꯊꯣꯡꯈꯤꯕ ꯂꯩꯇꯦ ꯒꯥꯡꯃꯩ ꯁꯥꯔ ꯁꯤꯒꯤ ꯀꯔꯤꯅꯣ ꯁꯤ ꯏꯉꯣ ꯆꯥꯅ ꯍꯥꯏꯗꯗꯤ ꯁꯥꯔ ꯃꯈꯣꯏ ꯑꯍꯨꯝ ꯒꯥꯔꯤꯗ ꯂꯥꯛꯄꯅꯤ ꯃꯥꯅ ꯊꯧꯕꯅꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯉꯦ ꯍꯥꯏꯕꯅꯤ ꯁꯥꯔ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯔꯤ ꯍꯥꯏꯕ ꯁꯥꯔ ꯑꯃꯁꯤꯗꯤ ꯀꯔꯤꯅꯣ ꯃꯥꯗꯤ ꯀꯔꯤꯝꯇ ꯈꯪꯗꯦ ꯍꯥꯏꯌꯦ ꯁꯥꯔ ꯀꯔꯤꯝꯇ ꯈꯪꯗꯕ ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯀꯔꯤ ꯃꯥꯜꯂꯦ ꯁꯤ ꯑꯩꯅ ꯄꯥꯏꯔꯤꯁꯤ ꯀꯔꯤ ꯃꯥꯟꯒꯦ ꯑꯁꯦꯡꯕꯗꯣ ꯍꯥꯏꯌꯨꯅꯦ ꯃꯁꯤ ꯍꯧꯅꯕꯤ ꯇꯧꯔꯦ ꯁꯥꯔ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯍꯥꯏꯌꯨ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯒꯥꯔꯤ ꯊꯧꯕ꯭ꯔꯥ ꯊꯧꯗꯕ꯭ꯔꯥ ꯍꯥꯏꯌꯨꯅꯦ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨꯅꯦ ꯑꯗꯨ ꯌꯥꯗ꯭ꯔꯗꯤ ꯍꯥꯏꯖꯔꯒꯦ ꯁꯥꯔ ꯒꯥꯔꯤꯗꯣ ꯑꯩꯈꯣꯏ ꯁꯥꯔꯅ ꯊꯧꯕꯅꯤ ꯒꯥꯔꯤ ꯉꯁꯥꯏꯒꯗꯤ ꯀꯔꯤ ꯇꯧꯕ ꯉꯁꯥꯏꯒꯗꯤ ꯀꯩꯗꯧꯕ ꯎꯀꯤꯜ ꯁꯥꯍꯦꯕ ꯑꯁꯦꯡꯕꯗ ꯍꯥꯏꯌꯨꯅꯦ ꯎꯀꯤꯜ ꯁꯥꯍꯦꯕ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯔꯦꯀꯣ ꯁꯥꯔ ꯑꯩꯈꯣꯏꯗꯤ ꯍꯥꯏꯖꯔꯦ ꯅꯈꯣꯏ ꯑꯅꯤ ꯍꯥꯏꯔꯦ ꯁꯤꯗꯒꯤꯗꯤ ꯅꯆꯤꯟ ꯍꯣꯡꯈꯤꯗ꯭ꯔꯣ ꯀꯨꯃꯥꯔ ꯃꯆꯥ ꯑꯁꯣꯝꯗ ꯌꯥꯝꯅ ꯐꯨꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯇꯔꯟ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯔꯣ ꯌꯦꯡꯗ ꯌꯦꯡꯉꯨꯕ ꯇꯥꯗ ꯇꯥꯎꯕ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯨꯐꯨꯁꯤ ꯎꯗ꯭ꯔꯣ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯕꯒ ꯃꯥꯟꯅꯩꯁꯦ ꯑꯁꯦꯡꯕꯒꯤ ꯐꯨꯊꯔꯛꯀꯗꯣꯏꯅꯦ ꯍꯥꯏꯌꯨ ꯁꯠ ꯍꯥꯏꯌꯨ ꯍꯥꯏꯌꯨꯅꯦ ꯎꯀꯤꯜ ꯁꯥꯍꯦꯕ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅ ꯇꯧꯕꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯁꯥꯅ ꯅꯔꯥꯡ ꯅꯥꯗꯧ ꯌꯥꯗ꯭ꯔꯦ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯃꯥꯅꯦ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯅꯤ ꯍꯧꯖꯤꯛ ꯈꯛꯇ ꯑꯩꯅ ꯒꯥꯔꯤ ꯊꯧꯕꯅꯤ
하요! 생머신 하요! 만에 아이는 가리 타고네. 아이나. 아두디 하요. 낭나 가리 타기로. 하요 생머신 하요. 나 토아이도 간미기. 어이. 아이기 덕대 인과리 그렇자 더드는 레버기. 아이는 거이고 막혀 솔루션으로 탐바이완. 나랄게 마뚱이나 하려디네. 핫비야라. 나사마키네 사두고 낭나 마이 타라 하나 보나버니. 아두가 낭나 로나 로바 낭기 아니 슈바노비. 낭기 푼치다 아이엣 빠삐데 나나버기다막 마푼시 루션기 하이나 떠오르버니. 낭나 사나 강드로. Attempt to murder. IPC की सेक्शन क्या नो? हाँ, मी हाथ पगी IPC की सेक्शन क्या नो? नशाना खंगदुनु लेरब दुगा मिपुंग खुदिमक्तना फत्ति हाइदुना नंगना तालगा नंगना सागी थबक्तना नंगना सथबनी हायो नंगी नुपी हालगा नंगी नसा हालगा नंगना कनादोनो मिनंगदोरसि हायो नंगना कनादोनो मिनंगदोरसिबो नंगी लोइनबी नुपी अदुनो फावबा नंगना सथगदब थबक पुनिमक्तो आइखोइदा ताकथोरकलिबा आइखोइदा नंगी नुपी अमदी नंगी युमद लेरिबा अंगा आइखोइना सैल्यूट तौ नंगी नुपी ओरबसु असेंबगिदमक अचुम्बगिदमक मथमोय सेंगना लेपि हाइबसे मसी खंगबद नुंगाइबा फाव तंगाइ फद्रबदि कोर्टसु नंगी मायोक्ता नंगी नुपी मंगना सोइदनमकी विटनेस बॉक्सता प्रमोगी मिचंग वा सोइदन ngangu हाइबदि यारकनि अदुबो अखोइ तोरो नंगना सानना रांजा जरबा थबक सिलोय सुबेसर ऐ खरा लान खरमाले खरा नतीने यामना लान खरबजन खरा गनती नंगी थाजबदुना प्रमोना नंगी नफमदा मागी थमोइसिनकिबनि मदो अकोनबदा महांगना अचुम्बा करीनो अरानबा करीनो खंगलक्लबा मतुंगदा नंगी नुपी अंगांग लई खंगबदगी नंगी नसादा नंगी नुपीदा नंगी अंगांगदा अयेतपा महाक पीखिदे लापलबा खुंगंग अमदा महाकी ममागी मरी मता ओइबा मबोक थोकपा जगह अमदा मफम मदुदा लेकाई समाज असकी मिनोक कीबदगी मफम मदुदा मिरोन बि नुपी मोइना लैसाबी माना मिरोन बि ओइना लुहोंगदना सुंगलु लुहोंगदना ममित्ता मचा नुपादो फंगजकी मफम मदुदा चही मरी चाउननबो योलकी नंगी लुपा मते याउदना अदुबो महाक अवाबो ओइरकी हौजिकी फिबम मसिदा कराइदगी सागनी कराइदगी थकनी अदुबो हिंगदबदि यादि इकाई की वांगमलाना नंगी युमदा लाकी निजबा लाकी उपाय लेत्रे मतें खजिकता पियो हाइदना अदुक सांगलबा चही मरी मंगा दुदा नंगी ननाक्ता लाक्तुना नोंमता येलेद्रबिदुना नंगी ननाक्ता लाक्तुना पैसा खरा निजकी अदुबो नंगना थीना nganglगा इमुंग अदुदगी तांतोकी नुमित अदुदा नंगी नुपी हना चिंगनकी मसादो मागी मसागा मसक मानै हाइदना नंगबु कदाइदगिनो हाइ अदुबो नुपी अदुना ऐ नंगी नपुरुबसु यानी सुबा नुपीनी हाइबदी महा हाइखिदि हाइबसु यारम अदुबो थमोइ सेंगलबि चमजरबिदुना नंगी इमुंग काइदननबगिदमा नंगी युमदगी अंगांग अदु पुरगा चटकी अदुबो लंबीदा ngahak गारी ngaइरिङेदा अंगांग अदुना सानादुना लेरिङै ngahak आरटीगा फोन तौदुनु लेरिङैगी अदुगुमा तंजा अदुदा नंगना सागी बोलेरो गारी अदु नंगना थौरगा गारी अदुगी मनुंगदा इंगोसा अमदि मंगी पुरगा गारी न थोंगी मफम अदुदगी नंग हिट एंड रन सेनकी लेकाय अदुदा लेरिबा मियाम पुनमंगना नुपी अदो हॉस्पिटल पुखटकी अदुगा गारी नंबर प्लेट फावबा थादबा गारी अदु नंगना एक्सीडेंट थुए हदुना वर्कशॉप अमदा सेमगा नयुमदा गारी पुसनकीदि नंगना तौबा पुनमक्तो आइखोइ लोइना खंगलबनि अदुबो मदु खक्ता सुनतना अइना मफम अदुदा लागा नंगी नवोंगना तौ अदु थौदोक्के हाइदुना अचुम्बा खरा उरब्रा सिगी फोटोसे सिदा प्रमोगा नंगा कामिनरिबा फोटो मैम से मसी खक्ता नथि अदुबु प्रमोना लेबाक सरासन मदु उटपा पामखिदि अदुबु अचुम्बा सेंबा खरा खंगनबगिदमा नंगी नथक्ता अइना हाइरम्बा अदुगा नंगना ओंथोक्लरगा कोर्ट DNA के टेस्ट तौननबगी अयाबदु पिरक्लबदि सोइदनमकि नंगी नचानी खंगलनी हाइदुना मी खरा सेमुंग नेक्लगा केरोसिन हैजेलगा मै थाना भोनबा अदुबु नंगना मफम अदुदा लाकदोरि हाइबदु कोइना खंकी युम अदुदा मे लहिनखिदे गेट हांगतोगना कोइ चंखिबगा मपानदगी गेट अदो लोनसिनखिबनि अदुबु नंगबो खोइगी लांगदे इराय लाइना थोकी नंगी नुपी अमदि नंगी नचा पुनमक लोइनमक सेबोय हाइबदि प्रमो अदुगा मागी मचानुपा मोमो मसी खक्ता नथि नंगना युमदो सोलोनसिनदुना थमलमबि नंगी नुपी DSP तंफाना मतम चाना संगदुना
nangi nupi gi punsi kanki amadi nangi nacha makhoi su sep oina mapam da lei kari makhoi di kana na mapam da nangi no to du khang labani na achumba seng badu khang na bagi damak DSP tamphana inquiry ma tawki maduda nangi yumda case amagi damak nanga unage haiduna sangki nang leiramdi matamadu di mung dugi thong lolam maduda thong hangdoga nangi nupi gi wari sanaki matamadu da DSP tamphane habido masak taki adubu nangi nupina nangni yum mai thana na ba angang adu lusinabagi wahaidu tahobuna maramorega wafamado DSP tamphana aingonda mo hairaki aina muk RT da haiki madugi matung da khoina plan ase sinkibani okil sahib aron banupi ama nangna thamlaba angang adugi custody kamdoga dage haibadudi aina nongonda ta udrabasu nangni hena khangai angang ama nangna nangi na chani haiduna nupi duga nanga divorce toroba natra khainaraba angang adugi custody du mapa natraga mama da karambane hena leibada khudong chaga dage haibado madu yenglaba matamda mama natraga mapa da leibi madudi nangni hena khang adubu hauji angang adu nangna haning manina nangonda custody oina thambadi khudong char aduna pramogi manakta mapunchi suppa leijaduna mi mo oina nabagi dama pramona irai laina semkigan nangonda gi lupa mata logda basu yagan adubu lawpham di thoi angang dugi custody mama da leirabasu nangna angang ado matik sana mahi masing tambal loidribu phawbadi nangna mabu thakadabane habse ain di yawriba adubu nangna mado kariguma mata waru hauji nangna tangai phadana tawgadabasi pramobu nangna bar association dagi magi license kakna nambagi dam hona kibadu nangna sana bar association da aina madu punamaktu tawkibani mahakti lanjadabani haiduna application ama iba taba se che sidale kolom sidale iyo sidiyo sasari yune matau karamna haibabu kain nara leiduna pramogi punsibu manghanadaba nangna gari na thomi machanu pamai tharaga hatke tawi aduga pramo aina tumina aronbu aina lawraga thamkiba nupini mahaku aige punsidi yetana nabagi dama aina mabu maran sizanduna aige aronba che khara aige ani suba aige client se edu pithoklami haiduna maran siduna bar association da aina application irubadu aran bani mahaki license hingat hanbiyu haiduna nangna shiri right now howji you adugane nangna masibu ikraba nangondagi lupa mata laudana masa se sahi mari thakpa ngamba pramon makhata ba sahi su nangna license hingal alabadine mahaksu ukilamani tola taraba lairaba kayagi mating pangdana paisa puthokpa ngamjadaba kayagi free legal aids ta ukilamoina human rights ki violate tobiraba miyoibagi hak khongawnaba kayagi kuchenchendana madudagi phanglapa cheng maru khrado maduna dum macha si thakpa ngangani mabu khingba ngangani nangna madugi dama karisu wabiron aduga masimasu khang nangna pidrabasu aingi matingna nangondagi nangi nachano pa sigi sakthungshu soidina logani haujumayo chachariyo ijake yo yamthuni akoi te aiside pramai ni akoina khanna mayam se mana khalla as yam laina tawkibe wani as masigi nupa da ide pubo phangawdo basi chakre da ko mogi momo aiside ina kinde tindi mani do kadore ga mai sir krisa tawde sir as podi funing kre da ko sida lere kada yenge okay kari suwarunu da nangi na thakta case manga tarukumba adu mangaida aina hyderabad nangna sana dum khango attempt to murder mihat losina bohonaba mihat nana bohonaba nasanu pahana bohonaba yumai thana bohonaba aduga nangi nupi khangandana aronba lichat ama chalaga nangna nupi amade angang lehlamba masi punama IPC ki section kharasina nangbu jail da matam sangna leitrabasu tara makun magi manungda di leibe yaidana aduga ingo sa amadi mangi mi gi mateng panglabadi afaba thabak ta mateng pangun san asibagi manakta leplabadi priceit phangba haibaduni nakhoi ani na phangadori ba chairaga sina aremba apamba ahenba mi ne pirakpa adugumba afabani phattabani khangdaba lukha khara charaga nayumda nupi angangda namthak tawba
ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯅꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯅꯁꯨ ꯂꯣꯏꯅꯃꯛ ꯈꯪꯒꯅꯤ ꯑꯗꯨꯗꯤ ꯃꯇꯝ ꯈꯔꯗꯤ ꯖꯦꯜꯗ ꯍꯋꯥꯏ ꯆꯥꯗꯅ ꯂꯩꯕ ꯇꯥꯔꯦꯅꯦꯀꯣ ꯒꯥꯃꯩ ꯁꯔ ꯊꯣꯛꯁꯤ ꯂꯥꯎ ꯐꯅꯤ ꯁꯔ ꯍꯣꯏ ꯅꯈꯣꯏ ꯑꯩꯅ ꯍꯣꯔꯦꯟ ꯂꯥꯛꯑꯒ ꯐꯨꯒꯤꯅꯤꯀꯣ ꯑꯁꯤꯗꯤ ꯀꯔꯤꯅꯣ ꯑꯥꯔꯇꯤꯒ ꯄ꯭ꯔꯃꯣꯒ ꯑꯁ ꯀꯔꯤꯅꯣ ꯃꯈꯣꯏ ꯂꯥꯛꯏꯁꯤꯅ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦꯀꯣ ꯑꯁ ꯃꯁꯤꯒꯤ ꯎꯀꯤꯜ ꯅꯨꯄꯤꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯊꯦꯡꯅꯗꯅ ꯃꯥꯁꯨ ꯇꯧꯕꯗꯤ ꯑꯁ ꯂꯞ ꯏꯁ ꯕ꯭ꯂꯥꯏꯟ ꯍꯥꯏꯕꯗꯨꯅꯤꯅꯦꯀꯣ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯀꯔꯤꯅꯣ ꯑꯍꯥꯟꯕ ꯎꯕꯗ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯁꯥꯏꯠ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯗꯨꯕꯨ ꯃꯥꯒꯤꯁꯤꯗꯤ ꯑꯁ ꯂꯞ ꯑꯦꯠ ꯐꯥꯔꯁ ꯀꯥꯔ ꯊꯣꯝꯕꯅꯤꯅꯦ ꯃꯥꯒꯤꯁꯤ ꯀꯔꯤꯅꯣꯅꯦ ꯑꯁ ꯅꯨꯡꯁꯤꯕꯗ ꯀꯥꯔꯅ ꯊꯣꯝꯕꯅꯦꯕ ꯑꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯗꯣ ꯍꯥꯠꯄꯗꯣ ꯑꯁ ꯀꯔꯤꯅꯣ ꯇꯧ ꯁꯔ ꯏꯟꯁꯄꯦꯛꯇꯔꯕꯨ ꯂꯩ ꯃꯦꯗꯥꯝ ꯁꯣꯝ ꯆꯪꯁꯤꯟꯕꯤꯔꯣ ꯁꯣꯝꯗ ꯂꯥꯛꯈꯤꯌꯣ ꯁꯔ ꯀꯩꯗꯧꯔꯦ ꯒꯥꯃꯩ ꯎꯀꯤꯜ ꯅꯨꯄꯤꯗꯣ ꯂꯥꯛꯑꯦ ꯁꯔ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯀꯔꯤꯅꯣ ꯄ꯭ꯔꯣꯃꯣ ꯍꯥꯏꯕꯗꯨꯁꯨ ꯌꯥꯎꯏ ꯁꯔ ꯌꯥꯔꯦ ꯆꯪꯍꯜꯂꯣ ꯑꯗꯨ ꯐꯒꯅꯤ ꯁꯔ ꯃꯦꯗꯥꯝ ꯈꯣꯏ ꯁꯣꯝꯗ ꯂꯦꯡꯁꯤꯟꯈꯤꯌꯣ ꯁꯤꯗ ꯂꯥꯛꯈꯤꯌꯣ ꯁꯔꯅ ꯁꯣꯝꯗ ꯆꯪꯈꯤꯌꯣ ꯍꯥꯏꯌꯦ ꯁꯤꯗ ꯆꯪꯕꯤꯔꯣ ꯑꯥꯔꯇꯤ ꯂꯦꯡꯁꯟꯕꯤꯔꯣ ꯁꯔ ꯌꯥꯔꯦ ꯁꯔ ꯌꯥꯅꯤ ꯍꯦꯛꯇ ꯂꯦꯡꯁꯟꯕꯤꯔꯣ ꯁꯤꯗ ꯐꯝꯕꯤꯌꯨꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯐꯝꯕꯤꯔꯣ ꯁꯔ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔ ꯃꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏ ꯌꯥꯔꯕꯅꯤ ꯇꯉꯥꯏꯐꯗꯕ ꯑꯩꯈꯣꯏꯒꯤ ꯆꯥꯔꯖ ꯁꯤꯠ ꯂꯣꯏꯅ ꯁꯦꯝꯕ ꯂꯣꯏꯔꯦ ꯀꯣꯔꯠꯇ ꯊꯥꯡꯒꯠꯂꯒ ꯃꯁꯥꯅ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯜ ꯃꯥ ꯂꯣꯏꯅ ꯐꯪꯖꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯁꯤꯒꯤ ꯆꯦꯁꯤꯅ ꯑꯥꯔꯇꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗ ꯁꯤꯒꯤ ꯀꯣꯄꯤꯁꯤꯃ ꯌꯧꯍꯟꯕꯤꯔꯣ ꯌꯥꯝ ꯐꯔꯦ ꯁꯔ ꯁꯤ ꯑꯣꯏꯔꯗꯤ ꯁꯔ ꯃꯥꯒꯤ ꯂꯥꯏꯁꯦꯟꯁ ꯁꯣꯏꯗꯅ ꯍꯤꯡꯒꯅꯤ ꯁꯔ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯁꯥꯔꯅ ꯍꯣꯠꯅꯕꯤꯕꯗꯒꯤ ꯑꯥꯔꯇꯤ ꯃꯁꯤ ꯑꯩꯒꯤ ꯊꯧꯅꯤ ꯃꯁꯤꯗ ꯑꯩꯅ ꯍꯣꯠꯅꯗꯕ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯕꯨ ꯇꯧ ꯍꯥꯏꯗꯅ ꯑꯩ ꯄꯨꯂꯤꯁ ꯑꯣꯏꯔꯤꯅꯤ ꯑꯗꯨꯒꯅꯦ ꯑꯩꯁꯨ ꯃꯁꯤꯗꯕꯨ ꯇꯧꯒꯦ ꯍꯥꯏꯗꯅ ꯄꯨꯂꯤꯁ ꯑꯣꯏꯔꯤꯅꯤ ꯃꯗꯅꯦ ꯇꯧꯕꯤꯕ ꯑꯗꯨ ꯑꯗꯥ ꯑꯗꯨ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯗꯨ ꯍꯥꯏꯅꯒꯨꯝꯁꯤ ꯑꯗꯨ ꯄ꯭ꯔꯃꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯤꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯏ ꯄꯥꯛꯑꯦ ꯑꯗꯨꯕꯨ ꯄ꯭ꯔꯃꯣ ꯃꯥꯅ ꯇꯧꯈꯤꯕ ꯊꯕꯛ ꯈꯔꯗꯨꯒꯤ ꯁꯣꯏꯗꯅ ꯃꯍꯥꯛ ꯖꯦꯜꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯅꯤ ꯑꯗꯨ ꯅꯪꯅ ꯃꯥꯒꯤ ꯃꯊꯛꯇ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯕ ꯑꯗꯨꯒ ꯀꯔꯤ ꯊꯥꯡꯒꯠꯅꯤꯡꯕ ꯂꯩꯕ ꯍꯥꯏꯕꯗꯣ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯑꯝꯇ ꯈꯪꯈꯤ ꯁꯔ ꯀꯔꯤꯝꯇ ꯃꯥꯒꯤ ꯃꯊꯛꯇ ꯇꯧꯔꯒꯨꯝꯁꯤ ꯀꯔꯤ ꯑꯥꯔꯇꯤ ꯄ꯭ꯔꯃꯣꯅ ꯍꯥꯏꯁꯤꯕꯣ ꯁꯔ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯔ ꯑꯩ ꯅꯨꯄꯥ ꯌꯥꯎꯗꯅ ꯍꯤꯡꯕꯁꯦ ꯌꯥꯝꯅ ꯋꯥꯕꯅꯦ ꯁꯔ ꯀꯔꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯃꯥꯅꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯦꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯑꯩꯁꯨ ꯇꯁꯦꯡꯅꯗꯤ ꯑꯩ ꯈꯪꯍꯧꯗꯕꯅꯤ ꯈꯪꯅ ꯈꯣꯡꯐꯝ ꯑꯁꯤ ꯊꯥꯡꯖꯟꯈꯤꯕꯗꯤ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤꯅꯣ ꯅꯨꯄꯤ ꯑꯃ ꯂꯥꯛꯑꯒ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯄꯨꯡꯆꯥꯏ ꯆꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯆꯦꯗꯨꯅ ꯈꯜꯂꯝꯒꯗꯕꯗ ꯁꯔ ꯑꯩꯒꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯂꯥꯏꯁꯦꯟꯁꯁꯦ ꯃꯁꯤ ꯈꯛꯇꯪ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔꯗꯨꯅ ꯑꯩ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯒꯅꯤ ꯑꯩ ꯀꯦꯁ ꯀꯌꯥ ꯊꯦꯡꯅꯒꯅꯤ ꯃꯤꯅ ꯄꯤꯔꯝꯕ ꯈꯔ ꯈꯛ ꯂꯧꯒꯅꯤ ꯑꯩ ꯃꯟꯇꯤꯛꯅꯔꯣ ꯏꯆꯥꯁꯤꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯛꯇꯪꯗꯤ ꯄ꯭ꯂꯤꯖ ꯁꯔ ꯑꯩ ꯃꯥꯒꯤ ꯃꯊꯛꯇ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯏ ꯍꯥꯏꯕ ꯀꯦꯁꯇꯨ ꯃꯗꯨꯃ ꯂꯧꯊꯣꯛꯄꯤꯔꯁꯤ ꯁꯔ ꯑꯥꯔꯇꯤ ꯄ꯭ꯔꯃꯣꯅ ꯍꯥꯏꯔꯤꯁꯤꯕꯨ ꯁꯔ ꯑꯩ ꯍꯥꯏꯅꯕ ꯌꯥꯕ ꯍꯥꯏꯅꯔꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯤꯔꯦꯞꯁꯤ ꯌꯥꯝꯅ ꯀꯜꯂꯦ ꯄ꯭ꯔꯃꯣ ꯃꯨꯟꯅ ꯈꯜꯂꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯈꯤꯕ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯃꯄꯥꯟꯗ ꯍꯤꯡꯅ ꯊꯣꯔꯛꯄ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯥꯡꯅꯅꯕꯒꯤꯗꯃꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯁꯔ ꯑꯩꯒꯤ ꯁꯤꯕ ꯑꯃꯁꯨꯡ ꯆꯪꯕꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯁꯔ ꯑꯗꯨꯕꯨ
ꯃꯤꯒꯤ ꯄꯨꯟꯁꯤꯗ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯔꯧ ꯊꯥꯡꯂꯒ ꯏꯆꯦ ꯑꯃꯗꯤ ꯏꯆꯦꯒꯤ ꯃꯆꯥꯗ ꯑꯩꯅ ꯌꯦꯠꯄꯗꯣ ꯑꯩ ꯄꯥꯝꯗ꯭ꯔꯦ ꯁꯥꯔ ꯏꯄꯥ ꯏꯆꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯃꯐꯝ ꯑꯃꯗ ꯉꯝꯅꯕ ꯑꯗꯨꯝ ꯍꯤꯡꯅꯕ ꯍꯣꯠꯅꯖꯔꯒꯦ ꯁꯥꯔ ꯀꯔꯤ ꯅꯃꯥꯅꯆꯥ ꯃꯐꯝ ꯑꯁꯤꯗꯒꯤꯁꯨ ꯂꯥꯞꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯄ꯭ꯔꯃꯣ ꯈꯟꯗꯨꯅ ꯑꯃꯨꯛꯇꯗꯤ ꯌꯦꯡꯉꯨ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝ ꯑꯗꯨ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯛꯇ꯭ꯔꯒ ꯅꯪꯅ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛ ꯐꯪꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯤꯕ ꯍꯥꯏꯕꯗꯨꯔꯣ ꯅꯠꯇꯦ ꯁꯥꯔ ꯑꯩꯗꯤ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯒꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯑꯩꯅ ꯃꯄꯣꯛ ꯑꯁꯤꯒꯤ ꯉꯥꯏꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯩꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯌꯦꯜꯂꯨꯕꯅꯤ ꯑꯩꯅ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕꯅꯤ ꯁꯥꯔ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯁꯥꯔ ꯄ꯭ꯔꯃꯣ ꯅꯪꯅ ꯂꯦꯞꯂꯤꯕ ꯅꯪꯒꯤ ꯐꯤꯔꯦꯞ ꯃꯗꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯃꯗ ꯆꯠꯈ꯭ꯔꯕꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯥꯅ ꯑꯃꯨꯛ ꯇꯨꯡꯗ ꯀꯔꯤ ꯈꯜꯂꯛꯄ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯊꯣꯛꯂꯛꯄ ꯁꯥꯔ ꯃꯗꯣ ꯑꯩꯅ ꯀꯌꯥꯔ ꯍꯥꯟꯅ ꯈꯜꯂꯕꯅꯦ ꯁꯥꯔ ꯑꯩ ꯃꯥꯅ ꯎꯒꯗꯕ ꯃꯐꯝꯗ ꯑꯩ ꯂꯩꯔꯣꯏ ꯑꯩ ꯂꯥꯞꯅ ꯆꯠꯈꯤꯅꯤ ꯑꯩꯕꯨ ꯎꯗ꯭ꯔꯕ ꯑꯗꯨꯒ ꯑꯩꯅ ꯌꯦꯠꯇ꯭ꯔꯕ ꯃꯥꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯗꯣ ꯅꯣꯡꯃꯇꯁꯨ ꯃꯥꯅ ꯑꯩꯕꯨ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯍꯥꯛꯄꯨ ꯅꯤꯡꯖꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯣꯃꯣꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕꯅꯤ ꯃꯥꯒꯤ ꯄꯨꯟꯁꯤ ꯁꯦꯝꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯑꯗꯨ ꯀꯨꯏꯔꯕ ꯃꯇꯝꯗꯨꯗꯤ ꯃꯥꯅ ꯑꯩꯒꯤꯗꯃꯛ ꯍꯪꯂꯛꯇ꯭ꯔꯒ ꯑꯩ ꯈꯪꯉꯤ ꯃꯉꯣꯟꯗꯕꯨ ꯌꯦꯠꯇ꯭ꯔꯕꯗꯤ ꯃꯥꯅ ꯑꯩ ꯊꯤꯔꯣꯏ ꯑꯩꯅ ꯌꯦꯠꯂꯦ ꯈꯟꯕꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯊꯤꯔꯛꯈꯤꯕꯅꯤ ꯑꯩꯗꯤ ꯃꯉꯣꯟꯗ ꯌꯦꯠꯄ ꯂꯥꯛꯄ ꯅꯠꯇꯦ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯃꯥꯒꯤ ꯃꯆꯥꯅꯤꯀꯣ ꯈꯟꯗꯨꯅ ꯑꯩꯗꯤ ꯃꯗꯨ ꯃꯇꯦꯡ ꯂꯧꯕ ꯑꯣꯏꯅ ꯆꯠꯂꯨꯕꯅꯤ ꯑꯗꯣ ꯑꯩ ꯃꯇꯦꯡꯁꯨ ꯂꯧꯖꯔꯔꯣꯏ ꯃꯉꯣꯟꯗꯁꯨ ꯌꯦꯠꯆꯔꯔꯣꯏ ꯑꯩꯅ ꯂꯥꯞꯅ ꯆꯠꯈꯤꯕꯗ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯃꯥꯅ ꯂꯣꯏꯅ ꯄ꯭ꯔꯃꯣ ꯐꯔꯦꯁꯤ ꯑꯃ ꯑꯣꯏꯔꯦ ꯑꯥꯔꯇꯤ ꯇꯉꯥꯏꯐꯗꯅ ꯃꯥꯒꯤ ꯕꯥꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯁꯦꯟꯁꯇꯨ ꯃꯗꯨ ꯍꯤꯡꯒꯠꯅꯅꯕꯒꯤꯗꯣ ꯃꯊꯛ ꯊꯣꯡꯕꯁꯤꯡꯗ ꯇꯥꯟꯅꯔꯒ ꯌꯥꯅꯕꯗꯨ ꯀꯔꯤ ꯀꯔꯤꯅꯣ ꯑꯗꯨ ꯑꯃꯨꯛꯇ ꯍꯣꯠꯅꯔꯣ ꯁꯥꯔ ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯃꯗꯣ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯇꯧꯔꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯇꯧꯏ ꯍꯥꯏꯕ ꯑꯦꯇꯦꯝ ꯇꯨ ꯃꯔꯗꯔ ꯀꯦꯁꯁꯤ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯩ ꯍꯥꯏꯕ ꯀꯦꯁ ꯑꯁꯤꯁꯨ ꯂꯧꯊꯣꯛꯄ ꯇꯥꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯦꯅꯤꯋꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤ ꯀꯔꯤ ꯐꯠꯇ ꯍꯥꯏꯕꯗꯨꯗꯤ ꯈꯔ ꯆꯦꯛꯁꯤꯟꯗꯕꯗꯤ ꯌꯥꯔꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯕ ꯌꯥꯔꯅꯤꯀꯣ ꯌꯥꯔꯅꯤ ꯑꯗꯨꯕꯨ ꯄ꯭ꯔꯃꯣ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯈꯜꯍꯟꯅꯤ ꯅꯪꯒꯤ ꯈꯣꯡꯊꯥꯡꯁꯦ ꯌꯥꯝꯅ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯁꯥꯔ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯩ ꯃꯥꯌꯣꯛꯅꯕ ꯉꯝꯃꯅꯤ ꯑꯩꯅ ꯀꯌꯥꯔ ꯍꯥꯟꯅ ꯈꯜꯂꯕꯅꯤ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯤ ꯁꯥꯔ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯃꯨꯛꯇ ꯊꯨꯡꯍꯟꯕꯤꯌꯨ ꯁꯥꯔ ꯐꯔꯦ ꯄ꯭ꯔꯃꯣ ꯑꯥꯔꯇꯤ ꯀꯦꯁꯤ ꯅꯪꯒꯤ ꯑꯃꯗꯤ ꯋꯥꯠꯂꯦ ꯑꯁꯤꯅ ꯀꯝꯗꯧꯕ ꯅꯪꯁꯨ ꯑꯃꯨꯛ ꯄ꯭ꯔꯃꯣꯒꯨꯝꯅ ꯀꯦꯁ ꯑꯁꯤ ꯍꯟꯇꯣꯛꯀꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯔꯣ ꯁꯥꯔ ꯑꯩꯒꯤꯗꯤ ꯍꯟꯇꯣꯛꯑꯦ ꯁꯥꯔ ꯊꯧꯉꯝꯕ ꯑꯔꯥꯏꯕ ꯃꯤ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯊꯦꯡꯅꯖꯔꯛꯄꯗ ꯃꯪꯐꯝ ꯑꯇꯣꯞꯄ ꯂꯩꯍꯧꯔꯤꯕꯗꯣ ꯃꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯗꯨꯅ ꯇꯛꯈꯠꯇꯨꯅ ꯍꯪꯕ ꯑꯃ ꯆꯪꯉꯦ ꯁꯥꯔ ꯑꯗꯨꯕꯨꯗꯤ ꯁꯣꯏꯗꯅ ꯍꯪꯒꯅꯤꯗ ꯑꯗ ꯄ꯭ꯔꯃꯣꯅ ꯁꯨꯛ ꯂꯨꯈ꯭ꯔꯕ ꯀꯦꯁ ꯑꯃ ꯍꯟꯗꯣꯛꯆꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯁꯤꯗ ꯊꯧꯉꯝꯕꯒꯤ ꯀꯦꯁ ꯑꯁꯤꯗꯁꯨ ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯐꯔꯦ ꯃꯗꯨꯒꯤ ꯃꯔꯣꯜꯗꯨꯅ ꯑꯩ ꯍꯥꯏꯔꯛꯑꯒꯦ ꯃꯗꯨꯒꯤ ꯆꯥꯔꯖꯁꯤꯠ ꯑꯩ ꯁꯣꯏꯗꯅ ꯊꯥꯒꯠꯅꯕ ꯍꯣꯠꯅꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯍꯪ ꯄꯥꯎꯍꯪꯉꯒ ꯊꯧꯉꯝꯕꯕꯨ ꯇꯛꯊꯕ ꯇꯥꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏ ꯌꯧꯅꯕ ꯇꯧꯔꯣ ꯐꯅꯤ ꯁꯥꯔ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯥꯔ ꯑꯩꯈꯣꯏꯅ ꯋꯥꯅ ꯑꯁꯨꯛ ꯐꯥꯗꯅ ꯐꯨꯗꯅ ꯇꯧꯔꯒ ꯀꯔꯤꯅꯣ ꯁꯤ
एडवोकेट प्रेम कुमार से सर अमुक थादोखरदी सर कुरीनोदा मोंग चादेदा सर अहानबगीददी बोलेरो थोमे अनि सुबगीददी सर अमुक टाटागुम करीगुम थोमदे अदुगा सर मचानुपागी पुंसीगादु यामना फबो ओइरोइदा सर मतम खरा करीनो अखोइगी गारीगी टीम अमा तौरगा अदुम अखोइ लेयो हाइब्रा सर गांगै हंदगी मतंग प्रमोद लौरिब खोंथांगसे अंगपो खोंथांग अमन अखोइसो अंगपो फाउर माना करीगिदमता सुन खलिबनो हाइबा अंगपा मदिले अदुबो माना थांगलाकदोरिब खोंखोमसे महांगना मरम मोइदुना मखोइगी मुंग अदु कायरे महांगना मरम मोइरगा मखोइगी मुंगदुदा अमुक्तंग हानगुमना नुक्सी चानना लेहेनबदु महाक पामोरंगन अदुबो महांगनादि एडवोकेट प्रेम कुमार की मफमदा अमुहने गेला अइना थाजबले अइना खंगबले येंग तारेदना लो चंगसिलो थौंगमबबो मुक्ता खलगा मंगफम मदु कनागी मंगफम नो हाइदुना मुखंग बताबने अस फरेदा सर ngasi मखोइ गी ट्रन मुक तारेको सर अस नुंगाइरे करिनो गांगदे अस नुंगाइरे इंगने नुंगाइरे यामना नुंगाइरे करिनो गंगमै तोरिदुबो सर केस अमा लोइबदा अमा हौबदुगे अस नुंगाइगदोरेदको चलो थोंगागो फगरे सर हांजेगे सर ओइ नखोइ हगतक्यो है हानगे अरि बसा करेनो नखोइ माना क्याम चिकजरबा से नखोइ माना चिक पमफम दो हटपिगे से हगतक्यो अस यमो हगलो यमो करिनो इंस्पेक्टर तेले करी हंदमुनो करिमो मिस्टर थोंगम्बा नंगी नखुरा हाले अदुगा एडवोकेट आरती बुसु पुंसी लोइसन बहनक्रे पुनम अखोइ खुत्ता अदुबु नंगना आरती हाटके तौबो मफम अदुदा नंगी नखुरा फुंके अदुगा मफम अदुदा थोपो मफम खरसु लेरि कनागी मफम अदुगा नंगना करिगिदमत हालिबन मदुगी वफम दने खोने खनंगिस हायो ने मदु मफम दुदा अइगी खुरागी अदु नतना अतोप कनासु लेथि नंगी केस असे लोइब नथि आरती ने मफम असिदा अतोप केस अमा हौजे लोइसनदब केस अमा हाइरकपदिगे कोने केस लोइसनब होनखिबगी वा नंगना खंगदबदि नंगी नखुरा हाटप मफम अदुदा कोम अमा तौरगा फुमजिनकी मफम अदुदा आरती बसु फुंगे तौकी अदुगा अतोप मोंगफम खरसु मफम अदुदा लेइ हाइबसि हौजे नंगी नखुरागी असि भक्सांग मफम अदुदगी अखोइ रिकवर तौद्रि नंग पुरगा चटकन अदुबो पुरगा चत्रिङैदा मफम अदुदा नंगना फुंखिबा मी अदु कयानो नत्रगा कनानो हाइबदु मदो अखोइदा सेंग हाइयो सेंग हाइयोने कनामत नथि मदो हाइजिनबा अरानबो वफम मफम अदुदा करिगुम चटपा मफतमदा मफम अदुदा करिगुम चटपा मतमदो मफम सिंग हेलमा तारगदि नंग मफम अदुमक्तदा तौरगा कोम ओइना तौरगा नंबो नोंमैना कापलगा मफम अदुदा हाटपा याब्रो मफम अदुदा कापगा हाटपा याब्रो नते शुब्रा 시 파기로 시 럭꼭지다 하요 어디다 하요 까나노 마파 모두 하라가 봉기비서 미기하노 서 아마 걱다네 서 아마 걱다 해보디 까나 아마도 까나 하요 이tomba 그래 이tomba 해보디 이tomba 하시는 그래 서 이tomba 하시는 서 नोमा लंबीदा गाड़ी थौबदा मरै येनबदगी खतनबगी थौदोमा थोकिबा अदुदी ngasi फावबा थीबा खंगदना लेरिबा इतोंबा नंगना महाकु हालगा मफम अदुदा फुमजनखिबा अदुगा मफम अदुदा नंगना हंगाम मरु खरा हुंजलगा नत्रा माने सर मिस्टर थोंगम्बा वाफमदो अखोइदा करीमत लोटकम नखुरा हाटपगी नंगदी जेल असि मनुंगदा दुम लेदौ ले अखोइना मफम सिदा वाहंग पांगबो लोरगा चार्जि थागल मतुंगदा नंगदी नपुनसी से सिद्रिबो फावबो जेलदा लेरदो नंग होजिना ना केस लोना कैदौदेनो असेंग मसिंग हारो हारों हे सर हाइजरके सर नोमा ऐशु थबक चलोरगा गाड़ी लंबीदा कन्ना थौरगा लाके
ꯑꯩꯅꯦ ꯀꯨꯃꯥꯔ ꯃꯆꯥꯅꯦ ꯁ꯭ꯌꯥꯝ ꯃꯆꯥꯅꯦ ꯑꯩꯈꯣꯏ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯒꯥꯔꯤ ꯑꯃ ꯌꯥꯝꯅ ꯂꯥꯏꯠ ꯉꯥꯟꯅ ꯑꯩꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯒ ꯂꯥꯛꯑꯦ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯁꯥꯎꯅꯤꯡꯈꯤ ꯑꯩꯅ ꯂꯥꯏꯠꯇꯣ ꯊꯦꯛꯇꯧ ꯍꯥꯏꯕꯗ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯦ ꯑꯣꯟꯁꯤꯜꯂꯒ ꯃꯍꯥꯛꯅ ꯍꯩ ꯅꯃꯥꯏꯗꯨ ꯀꯣꯛꯁꯜꯂꯨꯔꯣ ꯍꯩ ꯒꯥꯔꯤ ꯈꯥꯝꯃꯣ ꯍꯩ ꯀꯨꯃꯥꯔ ꯃꯆꯥ ꯒꯥꯔꯤꯗꯨ ꯈꯥꯝꯃꯣ ꯀꯔꯤꯒꯤꯅꯣ ꯌꯥꯝꯃꯣ ꯃꯃꯥꯏꯗꯨ ꯂꯩꯌꯣ ꯍꯧꯖꯤꯛꯀꯤꯗꯣ ꯃꯃꯥꯏ ꯂꯩꯌꯣ ꯐꯅꯤ ꯇꯥꯅꯣ ꯍꯧꯖꯤꯛ ꯒꯥꯔꯤꯗꯨ ꯇꯥꯅꯣ ꯌꯥꯝ ꯊꯨꯅ ꯇꯥꯔꯒꯗꯕ ꯆꯠꯂꯣ ꯊꯧꯔꯣ ꯌꯥꯝꯃꯣ ꯀꯩꯗꯧꯗꯣꯏꯅꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯥꯎꯁꯜꯂꯝꯃꯤꯗꯨꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯥꯎꯁꯜꯂꯤꯗꯨꯕꯣ ꯒꯥꯔꯤ ꯃꯊꯛꯇ ꯃꯥꯅ ꯂꯥꯏꯠ ꯀꯥꯞꯁꯜꯂꯦ ꯑꯩꯈꯣꯏꯁꯨ ꯀꯥꯞꯄꯦ ꯑꯗꯨꯗꯤ ꯆꯞ ꯃꯥꯟꯅꯅ ꯀꯥꯞꯁꯜꯂꯒ ꯂꯝꯕꯤꯗ ꯀꯅꯥꯅ ꯆꯨꯝꯃꯤ ꯀꯅꯥ ꯂꯥꯜꯂꯤ मधु खंगना माना मचिन थीजलगा नमाई दे कौशिलो रहर मिदुद्रो तनो फरी गबो थसलो हेंगलो ममा दो खमजनो फनी थसलो ओइ कुमद्रो याम थुर कुमद्रो 너 याम फबरा कुमद्रो कना कुमद्रो कइनो ओइ नंगम फबरा नंगम फबरो करी खले नंगम फबरा बा नंग कई फोई नमाई दि किनजिना अइंगोनगा खुद थानगना अइंगोनगा फुगे तोरैने नंगना लानगे लालगा अइंगोनदा कापछलगा ओइ नंग नोय कइदो दु नमाई दि किना चप कंदुई नमाई दि अमुक जुतिमिगा यमो सिदि याद्रे मानो इने फुजले यमो कमाई तोबसिदि आई तोके कंदोए यमो सिदि नोमने kapsal mali kamai to yamo kesu khalun gai dhakalo magi gari se tharo aduga ekoi gi mafam madu chakadamne asuna sa gari da mari yena badagi light kapsal lena to budagi lambi da mari yelakku da aina khana badu da सावदगी इन नोंगैना कापखि अदुगा नंदी इतोमने हाबदि करमाइ खंगा सर मागी फुरखावदगी आधार कार्ड इतोमबा हाइना थालेरमस अदुबु मसादुदा हापचलगा अखोइना चिंगदा पुखले अदुगा चिंगदा पुखलगा अखोइगी खुरा फुंबम अदुदा हिंगदा कोम अमा तौरगा मफम अदुदा फुमगा अदुमा मागी पुंसीदा दो मफमदुदा दुम मंगफम ओइदुना ngasisu यारे अदुगा अतोपा मना कना सर अतोपा मदि लेते सर नचन थिगनु ने अतोपा लेरमदि सर असेंगमनि सर अतोपदि लेते सर फरे ngasi mafam aduda koi chakkani aduga nakoi ani kari कुमार मचा श्याम मचा सर हारी बचे सुमरा माने सर माने मफम सिंसी हारी बदुदगी हेंद्रे को माने सर अदुदगी हेना तैदी लेते सर फरे नखोय हम पुरग मफम अदुद सकनी कोम अदु नखोय बु तोहनगनी अदुगा मनुंगदुदा लेरिबा सि भक्सांग सिंग लौथोनगनी करिगुम मसिंग हेलम तारगदी नखोय मफम अदुदा गवै चलो फंगनी सर करीनो ने सर मकोई ने मी से हाथ पीरगसो कोम तौर फुम मी करीनो ने हतक लाप केस जेसीबी ने खरा फुम कोम तौर खरा फुम करीनो ने मागी नुपी खरा हाना बताओ मसा हाना खरा ताओ करीनो खांद्रे पुंसी से स्वाइद सुम लोइबन फदौ माले पखंग अखोइनदि नुपी नुक्सीबगी करीनो मंगदसो मखोय खरा ओ स्लो मोशन खरा चेन सही खरा स एल्बम खरा नाम करीनो मेन मनता दे सोमदन करीनो मतु हाना न बतावसु याविदो मो हाना न बतावसु याविदो मकान को तौरिसे अस खंगदेदा करीनो हरे नुतिन च मुक्जलगा करीनो सरु स्रांग मुक थांग यावरो दुरि माले ने तौरि अस करीनो खंगदे साइदि सही सक्तन ले हरदि नुगाइगनि को अस ज्ञान तादेदा कइदरगे गंगे ओरेन कराइ तारगे अस नंगना खमोन दे दर हो होरेन सरु स्रांग लौब चटकनि हाय सरते ने ममांग चखि जुद्रो कनागी सरु स्रांग हाइजिबो अस नहान सिगी क्रीदुनिदा
ꯀꯔꯤꯅꯣ ꯃꯈꯨꯔꯥ ꯍꯥꯠꯄ ꯅꯨꯄꯥꯗꯣ ꯁꯤꯗ ꯂꯩꯕꯗꯣ ꯊꯣꯡꯉꯝꯕꯗꯣ ꯑꯗꯨ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯀꯔꯤꯗ ꯐꯨꯝꯕꯅꯤꯗꯅ ꯑꯗꯨ ꯑꯅꯧꯕ ꯑꯐꯨꯝꯕ ꯑꯃꯁꯨ ꯊꯣꯔꯛꯈ꯭ꯔꯦꯅꯦ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯑꯐꯨꯝꯕ ꯑꯃꯁꯨ ꯃꯥꯅꯤꯅꯦ ꯅꯪꯕꯣ ꯑꯁ ꯀꯔꯤꯁꯨ ꯇꯥꯗꯕ ꯃꯥꯜꯂꯦꯗ ꯅꯪꯁꯨ ꯅꯇꯨ ꯊꯤꯈꯤꯕꯗꯒꯤꯗꯤ ꯀꯔꯤꯅꯣ ꯅꯪꯁꯨ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯌꯥꯎꯗꯦꯗ ꯀꯇꯛ 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 ꯅꯣꯛꯇꯅ ꯑꯗꯨꯝ ꯇꯧꯗꯅ ꯂꯩ ꯀꯔꯤꯅꯣ ꯈꯪꯕꯩ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯤ ꯑꯗꯣ ꯕ꯭ꯔꯣ ꯑꯁꯤ ꯀꯔꯤꯅꯣ ꯊꯣꯡꯉꯝꯕꯅ ꯃꯥꯅ ꯃꯤ ꯑꯃꯁꯨ ꯀꯔꯤꯅꯣ ꯒꯥꯔꯤ ꯊꯩꯅꯕꯗ ꯁꯥꯎꯅꯕꯗꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯜꯂꯒ ꯐꯨꯝꯗꯨꯅ ꯂꯩꯔꯝꯃꯦ ꯃꯤ ꯅꯪꯕꯣ ꯑꯁ ꯅꯪꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯍꯦ ꯑꯣ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯅꯤ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ ꯂꯧꯈꯠꯂꯨꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯁ ꯅꯪꯅꯗꯤ ꯑꯗꯣ ꯍꯥꯏꯕ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯤ ꯀꯔꯤꯅꯣ ꯁꯔꯨ ꯁꯔꯥꯡ ꯈꯔ ꯊꯥꯡ ꯑꯁꯤꯕ ꯈꯔ ꯊꯥꯡ ꯀꯔꯤꯅꯣ ꯈꯪꯗꯦꯗ ꯑꯗ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯗꯣꯔꯦꯗ ꯀꯔꯤꯅꯣ ꯑꯩꯈꯣꯏꯁꯨ ꯄꯤꯛꯅꯤꯛ ꯅꯨꯡꯀꯤꯅꯤꯛ ꯀꯥꯏꯗꯣ ꯈꯔ ꯇꯧꯗꯅ ꯏꯁꯩ ꯅꯣꯡꯃꯥꯏꯒ ꯈꯔ ꯇꯧꯗꯅ ꯇꯧꯕ ꯐꯩ ꯏꯁꯥꯁꯤ ꯑꯗꯨꯝ ꯀꯔꯤꯅೋ ꯊ꯭ꯔꯤꯂꯤꯡ ꯉꯥꯛꯇ ꯂꯣꯏꯔꯦꯗ खरा रोमांटिक यावद्रदि करीनो अस्सिंगनि नौरिसि याद्रेने करीनो इबो हि सयंगासिसि याद्रेने करीनो अस करीनो हंदकति पिसक कायदो क्राय चक्रब्रो खांगदेने ए पिसा लावने खा मै हानि तोरे लाव 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 थुनदान थावस लाव का ताता नि खायसे लाव हाय लाव लाव सिंग हाकंग निक्सेको परेंदि सरुसरांग लोगो चकदोरिने लाव ओ ओ ओ हा औरो हरो औरो हरो निख्यो निख्यो से 1 2 3 4 hey yeah yeah as karino ne na khong ga tu smai na ni one eh ho ho smai na ni one hey yaning ga ya zo yaning dra to lâu se yaning ga ya zo lâu se hey 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 hure karino hey karino ne pisang nang su khran ni o hara ga na khang karino ne para hai da lai lo bo as se neko ni sida ni u hai ja le ne as khara ni o ne karino ne so nek te nek ta nang na karino khang de ni sida tau ri se mo we yaning ya zo lâu se yaning tu yaning dr tu lâu se eh hure lakle inspector tayai lakle Inspector tayar Uthanaba Kanbinaba Thank you sir Welcome Uthanaba Kanbinaba Inspector tayar Lakle